mayambu ahan maktada wari na chunggi maikadagi ikok no na taram nokjari akhoi ni ngasisu wari contest ki damakta police story wari ma pura ga lakjari ngachigi wari asig mamingna ngairakpani wari asibu ibirakpa sana macha haujik tabirasi ngairakpani hairibu wari asigi police story vidya masak matau phajabi lairak lesu hairabi miyai challabi nupi amani aduga sahi tararum da ngairibi Thadoigina mamani ningthau kunungum chawrabi yum masida mama macha ani tamak lejabani yumdom pokuna lejarabisu langban miragi matamdadi pungsang sangba akoibada laikhiba labuk lamhangsing asiu yengbuda pungning huna harauna phajaba yengbagi penba naidaba lam habado oire vidya higher secondary school lamada oja oi macha nupina manak nakpe school lamada class 5 tamli halakpagi matamase manadabnina machanupiga paw phonanabini haduna yumda mobile phone ama thami hojikan angang haibduni mobile phone gi maramda makhoina khangdaba karimata leite habduni school halakpadagi mama halakri phawse magi phone do dum yelaga leiduni angang ojerabsu mangonda akiba kaya phawde chawrabu yum masida makut mobile paina uniform hongani charawangani yengbasu bot ki akiba animation natraga atop video ngakti yengani nonga mama nabasingda mani yengkiba warising ase lidona tahangani mana tamgani masina taga tumlamdai gi matamda mag mama da warising ase liraga penje mahausagum ngasi chu thadoi ase mayum de hek yobaga magi phone do pairare youtube ta changdana kari video yengsige karam yengsige haduna koi thiri khanghodana makhoi gi get ta kanagum bi amana thadoi haduna yamna kanna korpi khunjel ase taki Thadoi yam ngai yum stile rekpadagi ngasi phawba lekai gi miyoi amatana get ta lalaga kokidabani hana yum se sadingai baragi ka amda leringai da ka thangnabada mayamado kaunai tinai ngangnai adubu ngasi khanghodana asumna korp khunjel ase tabada thadoi se kumduna kananu koribsu hadana tamna thoralaga sumang de leptuna man hangi kanano kanasu khumlakte thadoi na makhata na hangi Kanano, hoja ai kokibadu kanano asumna anirak ahumlak man hangi masi haraga thadoi makhoi gi gate tam changsilli kanasu khumlaktrabada pakthaduna mi lebdi yengi kanasu udrabada thadoi se wakanna oiraboi ningduna amuk chalai thausaruba leitana sofa da phamlaga sak chana mobile do amuk yengba hawi ngasidi masada swai lawba khara phawkibugum tawbisina But ki video yening base magi masada phawdre aduna isai oini yengi khanduna isai gi video ami yengba hore adubu net asi yadabagum mate ami yenaga adum chaptuna lekibadagi yengba yakidre thadoi chauningna khonjen thonari mama sidi aina ngarang digi recharge ka pion haibani kapchu ka piram dine chauning tholok video kudingsi makut masaduna kitkin namsilli sum namsin bada video amada namkhibadadi khangudre net yadre khalabado madugi video di yengu matamadi karimata chaptana lagle madu ubda thadoi se yamna harawni yengi magi masada swaila ramasu adum phakre aduna laglibado budki oirabasu yengba phanglabadi yare habagi matagum adum yengba horre adubu ngasido mobile do nakna paiba ngamde budki masak ulakpu khudingi thadoi Mamita chongchilapugum magi wakhanda khalle masina maram oiduna magi makutta paiba pholase kitang lapthona thamlaga yengi thamoida pakotpugum mihun kanna su chongi tu khaw chungi akibagi khonjena magi yumase ninbugum na tori thadoi makha ta na yingba ngamlaktre mobile do muthatlaga tuminna ngyak phame makutta paiba plate gi chak chaba phaw mahakse akiba phoklaba male tanja sida amuksu mamangda kaukiba nupi yedugi khonjel ka chap manana thadoi haduna yamna kanna amukore hanakti thadoi magi masada akibi yamna henkibana mapi tab khangudre mobile do tamala khatuna mamada call tawi hanjin mana call toru phawada mamaduna paikhalaktabada thadoi magi phamung tam ka khalai blanket na masapu masupchillaga hojikti
ꯑꯀꯤꯕꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯈꯥꯡꯖꯩ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3:30 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯃꯌꯨꯝ ꯇꯨꯝꯅ ꯍꯜꯂꯛꯏ꯫ ꯍꯥꯟꯅ ꯍꯣꯔꯟ ꯑꯃꯨꯛꯇꯪ ꯈꯣꯡꯕꯗ ꯊꯥꯗꯣꯏ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ 4-5 ꯈꯣꯡꯂ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯤ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯍꯧꯅ ꯍꯧꯅ ꯃꯃꯥꯗꯨꯅ ꯀꯧꯔꯛꯏ꯫ ꯊꯥꯗꯣꯏ ꯀꯧꯔꯤꯕꯗꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯀꯤꯕꯅ ꯍꯦꯟꯈꯤꯕꯅ ꯂꯣꯟꯊꯣꯛꯇꯕꯤꯒꯨꯝ ꯇꯨꯃꯤꯟꯅ ꯆꯨꯞꯆꯤꯟꯗꯨꯅ ꯃꯁꯥ ꯑꯁꯤ ꯑꯀꯤꯕ ꯈꯥꯡꯂꯤ꯫ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯐꯤ ꯈꯖꯤꯛꯇꯪ ꯍꯥꯏꯗꯣꯛꯇꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯣꯟꯗꯨ ꯂꯧꯈꯠꯂꯦ꯫ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯗꯅ ꯊꯥꯗꯣꯏꯅ "ꯃꯃꯥ, ꯅꯪ ꯉꯁꯥꯏ ꯑꯩꯅ ꯀꯣꯜ ꯇꯧꯏ, ꯄꯥꯏꯁꯨ ꯄꯥꯏꯔꯛꯇꯦ, ꯑꯩ ꯀꯌꯥꯝ ꯀꯤ ꯈꯪꯕ꯭ꯔꯥ?" ꯕꯤꯗ꯭ꯌꯥꯅ "ꯃꯃꯥꯗꯣ ꯒꯥꯔꯤ ꯊꯧꯕꯒꯤꯅꯤ, ꯑꯗꯨꯗ ꯇꯥꯗꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯏꯗꯅ, ꯁꯦ ꯒꯦꯠꯁꯦ ꯍꯥꯡꯉꯣ꯫ ꯅꯪꯅ ꯒꯦꯠ ꯍꯥꯡꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯆꯪꯂꯛꯇꯣꯏꯕ?" ꯊꯥꯗꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯦꯠꯇꯣ ꯍꯥꯡꯉꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯥꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯂꯝꯃꯤ, ꯂꯤꯔꯝꯃꯤ꯫ ꯕꯤꯗ꯭ꯌꯥꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯕꯨꯠꯀꯤ ꯚꯤꯗꯤꯑꯣꯗꯣ ꯇꯣꯏꯅ ꯌꯦꯡꯒꯅꯨ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯌꯦꯡꯂꯕꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯇꯥꯕ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯌꯦꯡꯒꯅꯨꯀꯣ." "ꯊꯥꯗꯣꯏ, ꯃꯃꯥ, ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯀꯧꯔꯛꯄꯅꯦ." ꯕꯤꯗ꯭ꯌꯥ ꯃꯆꯥꯒꯤ ꯋꯥꯗꯣ ꯊꯧꯋꯥ ꯁꯥꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯗꯣꯏꯁꯦ ꯃꯃꯥꯒ ꯁꯦꯀꯦꯟ ꯑꯃꯠꯇ ꯐꯥꯎꯕ ꯂꯥꯞꯅꯕ ꯌꯥꯗꯦ꯫ ꯃꯃꯥꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯜꯂꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯇꯨꯝꯅꯕ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏꯗꯤ ꯇꯥꯈꯤꯕꯒ ꯁꯠ ꯇꯨꯝꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯕꯤꯗ꯭ꯌꯥꯅ ꯎꯏꯊꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯍꯧꯗꯣꯡ ꯑꯅꯤ ꯀꯟꯅ ꯆꯤꯛꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯕꯤꯗ꯭ꯌꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯃꯩ ꯊꯥꯡꯒꯠꯇꯨꯅ ꯑꯀꯣꯏꯕꯗ ꯃꯀꯣꯛ ꯑꯁꯤ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯧꯗꯣꯡꯗꯤ ꯑꯃꯠꯇ ꯎꯗꯦ꯫ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗꯣꯝꯒꯤ ꯃꯊꯛꯇ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯀꯥꯈꯠꯇꯨꯅ ꯇꯥꯟꯊꯣꯛꯂꯨꯕꯒꯤ ꯊꯧꯅꯥꯗꯨꯗꯤ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯍꯧꯗꯣꯡ ꯆꯤꯛꯅꯕ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡ ꯂꯥꯛꯄ ꯐꯥꯎꯕ ꯎꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯆꯤꯛꯅꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯃꯥꯁꯦ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯤꯅ ꯀꯤꯅ ꯇꯝꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯀꯤꯕ ꯑꯗꯨꯕꯨ ꯈꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯩꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯇꯣꯔꯆ ꯀꯥꯞꯄꯤ꯫ ꯍꯧꯗꯣꯡ ꯆꯤꯛꯅꯔꯝꯕꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥ ꯅꯦꯅꯥ ꯇꯥꯅ ꯃꯥꯒꯤ ꯁꯣꯔ ꯑꯁꯤ ꯍꯣꯟꯗꯣꯔꯛꯏ꯫ ꯃꯈꯨꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯨ ꯊꯥꯗꯣꯛꯇꯦ꯫ ꯃꯊꯃꯣꯏꯗ ꯈꯜꯂꯛꯏ, ꯃꯄꯥꯗꯨꯇꯪ ꯂꯩꯖꯔꯝꯕ ꯇꯥꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕ꯫ ꯉꯁꯤ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅ ꯁꯃꯥꯖꯅ ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯦꯡꯉꯝꯗꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯆꯥꯒꯤ ꯃꯄꯥꯕꯨ ꯃꯤꯃꯥꯡꯅ ꯆꯥꯎꯊꯣꯛꯅ ꯇꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯆꯠꯅꯕꯤ, ꯙꯔꯃ, ꯏꯃꯨꯡꯒꯤ ꯊꯥꯖꯕ ꯄꯨꯝꯕꯁꯨ ꯈꯣꯡꯒꯣꯏꯅꯈꯤꯕꯅꯤ꯫ ꯕꯤꯗ꯭ꯌꯥ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯒꯤ ꯃꯤꯠꯂꯨ ꯀꯥꯆꯤꯟꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯁꯤ ꯈꯥꯝꯂꯕ ꯇꯧꯗꯨꯅ ꯀꯣꯛ ꯈꯥꯟꯕ ꯃꯣꯟ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯇꯥꯍꯜꯂꯤ꯫ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯈꯜꯂꯤ, ꯄꯪꯉꯤꯗꯀꯣ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯤꯡꯗ ꯄꯨꯟꯁꯤꯕ ꯀꯌꯥꯗ ꯂꯥꯏꯅ ꯂꯧꯗꯨꯅ ꯃꯤꯔꯣꯠ ꯑꯃꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ, ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ꯫ ꯆꯤꯛꯅ ꯈꯟꯖꯔꯝꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯆꯤꯡꯊꯛ ꯑꯃꯗ ꯂꯦꯞꯇꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯒꯨꯝ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯨꯕꯗ ꯂꯣꯏꯅ ꯂꯨꯜꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ꯫ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯟꯅ ꯀꯨꯟꯁꯤꯟꯖꯩ꯫ ꯉꯁꯥꯏ ꯃꯈꯩ ꯇꯣꯔꯆ ꯀꯥꯞꯂꯝꯕ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯕꯦꯇꯔꯤ ꯂꯣ ꯍꯥꯏꯔꯛꯂꯦ꯫ ꯃꯣꯕꯥꯏꯜꯗꯨꯅ ꯃꯨꯠꯇ꯭ꯔꯤꯉꯩ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯕ ꯐꯣꯟꯁꯦ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ꯫ ꯐꯃꯨꯡꯁꯤꯗ ꯐꯪꯂꯛꯇ꯭ꯔꯕꯗ ꯍꯧꯒꯠꯂꯒ ꯊꯤꯒꯗꯕꯁꯨ ꯀꯥꯡꯊꯣꯟꯗꯨꯒꯤ ꯃꯈꯥꯗ ꯈꯣꯡ ꯇꯥꯒꯗꯕꯁꯦ ꯃꯍꯥꯛ ꯑꯀꯤꯕ ꯐꯥꯎꯏ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯔꯛꯄ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯃꯗꯤ ꯐꯤꯂꯝ ꯗ꯭ꯔꯃꯥ ꯎꯈꯤꯕ ꯇꯝꯅꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯅ ꯇꯁꯦꯡ ꯇꯁꯦꯡꯅ ꯊꯣꯛꯂꯕꯗꯧꯅ ꯎꯔꯛꯏ꯫ ꯕꯤꯗ꯭ꯌꯥ ꯐꯣꯟꯒꯤ ꯇꯣꯔꯆ ꯑꯁꯤ ꯄꯨꯊꯠꯇꯨꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ
मागी मिट असे उसिंदुना तुमनबु होनरिङै मतम असिदा मिटका पागा ताइनफम असिदा करिगुम्बा अमना ककक थिनबगुम अनाबा फावरे अनाबना खाम ngamlaktabada kina मिट असे तमना पांथोरए मतम असिदा मागी मबुक मथक्ता मसम मना फारबा चादा थक्तबगी मचिन क्रक्रक कंगलबा अवाबा पुलुम कया अमा पुरबा मक्सिलबा माइथोंग अहिंग कया तुमलक्तबगी इकुत कुछिलबा मिट असिना मंगुन मुन्न येलगा लेरमबदु उबदा बिद्या मसा पुंबा पंगथबगुम तौखी लेंग ओटपा ngamद्रबगुम sakpham मदुग nghaktang michane बिद्या वखन खलाक लापगुम हौगनबो हने अदबु मागी मसासे लेंग ओटपा करिमत ngamkidre नुपीदो पुंगनिंग नुंगसिना बिद्यादि येंबगुम तौरी बिद्या खोंजेन थोना लाउबसु ngamkidre मिचानरमबदगी नुपीदुगी हक्चांग सिदा माना तमनि येंथरुबनी मतम मसिदा नुपीदुगी ngaksammado थौरी यमन सिजे लाक्सिनो लेरमी अंगौब सारी अदुदा नुसीना मथानुंगदा अंगांग अमसु तादुन लेरी बिद्या अकीबन मसाबु मकैनो मतौख्रे पाखमनमदगी मागसे मिलुदगी पिरांग फाव सिंथरई कीबन सु याद्रे मसीगी तंजा सिदा ngasai मखै तुमलम थादोइसु ममालोमदो असिंदुना ममादा कोनसिलकपने मतम मसिदा ngasai मखै उरंबा सप्त्र कायरबी अकीब सक्तमदो खंगुदन बिद्यागी मित्तगी मांखिरमी बिद्या यामथुन हौगले कुयंग येंगी अमम मसिदा कनासु उदे मचा नुपीगी सक्तम फावबा फजना उबा ngamद्रबा इमम ममलबा अहिंगसिदा करमन नुपीरुदनतना अंगांग अदुबु मयेक्सेन उरिबनो करिगिनो अंगांग अदुना थवाई याउद्रबगुम मसादु करिमता लेंग्रिबा पिगलिबा खुसासिंदो लोइना ngokliबना करिगे कुइना चादा थक्तबगुम मचिल्लदुना ई थोकपगी कायरिब्रा मदुना करिगे मदुसिंगदो लोइना निसिंगली अदुगा करिगिनो नुपी अदुना मुक सारी सेलिबा बिद्या वहांग मयामसे मसा मदोम थांजे तुमथाबा ngamde अहिंगदो यामनु वाना खांगी असुमना अहिंगी मतमसे अदुम हौकी नोंगान किरमी अयुकी मतमसिदा मखोइगी हानेगे तोरक थबकसिंग अदुम तौरी बिद्यासु चनब लुसिले अदबु ngasiदी बिद्यासे मचाबु युमना मतन लेहलमलगा माना चपसि पामदे मसिना मचानुपीदा मान हारमी थादोय होरेंदी स्क्रीन छुट्टी थाबदा ममाना लौबा लाकनी नंगना तुम लाकनुको थादोयना करिगिनो ममा बिद्याना खोमे ममा ngasiदी ngana छुट्टी थागनिये अदुगी इचागा पुनः हलकमिनदुइने वाइदु ताबदा थादोयसे यामना हरावबना लोइख्रे अदबु बिद्यागी तमथोकम लेत्रबा अवाबा अकीबा अदुना इबंग बंगसिले स्कूल योरगा सुमागसे वा करी मत ngángde वाखलमदा दुम मंगे हजिन हजिन नुपी यदुगी सक्तम असे मागी मित उरगा लेरे नुमिदांग उरकनी खनबदनी हेना अकीबा मिपाइबा फावरिबा माइबा मगी मनाक जसिरसु खल्ले अदबु अइगी वाखन्न ओइरबा जालाने ngasitang yengsira hadunasु amu khalle natte natte asumna tofum khangdabadagi maakse puhagale wakhal oragasu asuk mayeksin ugadrane aidi ngarang phajanabu tumthabasu natte mangsu oroi karigumba aina thodu asibulai thokdun leiruba taragadi isa thadoida khudong thiba nanglagana karam tawba nungthinda isana uya harebudubo मदुगी नुपीदुबु ओइरबा जाला वाखन्ना फुंबंगनरबा बिद्या सुति लौथोक्तुना खुल्लदुगी अमाइबनि हाइना ममिंग चलबा तोमचौ मागी मनाक तम लाखी तोमचौसु ममायदु ओंथोक्तुना पया इतुना फमले बिद्याना गारीदगी हेक कुमथबदा तोमचौना नोटलगा हारे नाहक लालबरा बिद्या कनादा हाइरबनु खंदुना नागयत कोइरि लेदुनि जेंगी तोमचौना मागी माइथोंगसि ओंथोलक्तुना नंगमुनिने अइना हाइरबसे बिद्या मनाका तम जंगसिलका फम्मी अदुगा मपा अमदु वकचबगुम मान हाजे बाबुंग अइगी पुसिदा थिनरबा पुनमसिंग असे अइगी इरालनरा नत्रगा सेंबिर मपु मागी संगयेंला तुमचौना yung ibema नंगी खोंथांग अमना ममा मचागी पुसिदो लोमख्रे करम्बा थवाइने पेंगनी अचाकपा लमन खुनिंग मयामदो ममा अमनि खंदुना ngasi फावबा नंगबु हिंगन बिरिबने
ꯑꯗꯨꯕꯨ ꯃꯥꯂꯪꯗ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯃꯇꯝ ꯑꯗꯨꯗ ꯅꯃꯥꯅ ꯆꯥꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯉꯝꯒꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯗ꯭ꯌꯥꯅ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯇꯣꯝꯆꯧꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯃꯍꯥꯛꯇꯨꯅꯤ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯏꯔꯥꯟ ꯀꯌꯥ ꯑꯃ ꯂꯪꯖꯈꯤꯕꯅꯤ ꯁꯦꯡꯅ ꯑꯩꯒꯤ ꯏꯔꯥꯟꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯇꯣꯝꯆꯧꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯃꯤꯅꯣꯛ ꯆꯥꯎꯔꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯅꯦꯝ ꯃꯀꯨꯅ ꯏꯟꯊꯣꯛꯄꯤꯔꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕꯤꯔꯕꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯍꯤꯡꯆꯥꯏꯇꯝꯕ ꯃꯤꯑꯣꯏꯔꯛꯁꯤꯗ ꯍꯤꯡꯕ ꯉꯝꯒꯅꯤ ꯉꯁꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯆꯥꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕꯁꯨ ꯄꯤꯕꯨꯛꯅꯨꯡꯒꯤ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯕꯤꯗ꯭ꯌꯥ ꯄꯥꯕꯨꯡ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯗꯗꯤ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯇꯪꯗꯤ ꯄꯥꯕꯨꯡꯅ ꯌꯦꯡꯕꯤꯌꯨ ꯇꯣꯝꯆꯧꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯊꯋꯥꯏ ꯑꯗꯣ ꯀꯅꯥꯅꯁꯨ ꯐꯥꯖꯤꯟꯕ ꯉꯝꯃꯔꯣꯏ ꯅꯪꯁꯨ ꯏꯆꯥꯒꯨꯝꯕꯅꯤ ꯑꯩꯅ ꯉꯝꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯣ ꯃꯃꯥꯅꯤ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯁꯦꯠꯅꯕꯒꯤ ꯃꯩꯁꯥ ꯐꯪꯂꯤꯕꯅꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒ ꯉꯥꯛꯄꯤꯕꯗ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯕꯤꯗ꯭ꯌꯥ ꯋꯥꯍꯩ ꯑꯃꯠꯇ ꯃꯈꯥ ꯇꯥꯔꯝꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯦ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠ ꯎꯅꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯈꯤꯕ꯭ꯔꯥꯅꯦ ꯑꯩꯕꯨ ꯃꯇꯝꯗꯨꯗ ꯊꯥꯗꯣꯏꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯦ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯎꯄꯨꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣꯁꯦ ꯂꯧꯊꯣꯛꯇꯨꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯡꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯝꯕ ꯂꯥꯡꯗ ꯊꯨꯔꯨꯕꯅ ꯊꯋꯥꯏ ꯀꯌꯥꯅꯣ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕ ꯂꯝꯍꯦꯟꯕꯤ ꯃꯤꯡꯊꯣꯟ ꯐꯪꯕꯇ ꯅꯠꯇꯅ ꯅꯪꯕꯨꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯤꯗ ꯑꯉꯥꯡꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯌꯥꯟꯁꯤꯟꯅꯕ ꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯤꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯀꯅꯥꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ ꯑꯔꯣꯠꯄ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯅ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯔꯥꯎꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯗ ꯄꯤꯊꯣꯛꯀꯅꯤ ꯑꯣꯏꯍꯟꯅꯤꯡꯒꯅꯤ ꯕꯤꯗ꯭ꯌꯥ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯗꯤ ꯑꯍꯤꯡꯒ ꯇꯨꯝꯗꯕꯅꯤꯅ ꯈꯔ ꯋꯥꯔꯨꯕꯒ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯝꯂꯦ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯦ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯊꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈꯤꯕꯅ ꯋꯥꯈꯜꯒꯁꯨ ꯑꯋꯥꯕꯗꯨ ꯀꯥꯎꯔꯨꯔꯦ ꯑꯗꯨꯕꯨ ꯇꯨꯝꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯗꯤ ꯐꯃꯨꯡ ꯆꯪꯒꯅꯤ ꯈꯟꯕꯗ ꯃꯤꯍꯨꯜ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯆꯣꯡꯉꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯈꯪꯂꯕꯗ ꯐꯃꯨꯡ ꯆꯪꯂꯛꯂꯦ ꯊꯥꯗꯣꯏꯕꯤ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯊꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯁꯣꯏꯗꯅ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯈꯪꯂꯕꯗ ꯕꯤꯗ꯭ꯌꯥ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯤ ꯃꯊꯃꯣꯏꯗꯗꯤ ꯃꯥꯅ ꯐꯥꯖꯕ ꯃꯥꯅ ꯍꯩꯖꯕ ꯂꯥꯏꯁꯣꯟ ꯇꯤꯡꯁꯣꯏ ꯂꯦꯞꯇꯅ ꯁꯣꯜꯂꯤ ꯀꯤꯕꯅ ꯅꯤꯛꯂꯕ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯃꯇꯣꯝꯇ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯉꯁꯤꯁꯨ ꯃꯩꯗꯨ ꯃꯨꯠꯈꯤꯔꯝꯃꯤ ꯉꯔꯥꯡꯒꯨꯝꯅ ꯅꯨꯡꯁꯤꯠ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ ꯍꯨꯏꯅ ꯁꯥꯡꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯈꯣꯡꯂꯛꯂꯦ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯁꯤ ꯄꯪꯈꯟꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯏꯃꯥ ꯏꯆꯥ ꯁꯤꯈ꯭ꯔꯕꯁꯨ ꯀꯅꯥꯅꯕꯨ ꯊꯤꯕꯤꯔꯛꯇꯣꯏꯅꯣ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯁꯤ ꯃꯄꯨ ꯃꯥꯅ ꯍꯤꯡꯍꯟꯕꯤꯕꯅꯤ ꯏꯔꯥꯟ ꯀꯌꯥ ꯑꯗꯣ ꯑꯃꯨꯛ ꯀꯅꯥꯗꯁꯨ ꯊꯣꯛꯇꯅꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅꯤ ꯈꯜꯂꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯊꯣꯛꯂꯒꯅ ꯏꯔꯥꯟꯒꯤ ꯗꯟꯗꯤꯅꯤ ꯈꯜꯂꯒꯦ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯃꯆꯥꯒꯤ ꯀꯣꯛꯇ ꯇꯝꯕ ꯅꯥꯟꯊꯕꯤꯔꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯃꯥ ꯑꯩꯒꯤ ꯏꯔꯥꯟꯅ ꯀꯩꯁꯨꯝ ꯈꯪꯖꯗ꯭ꯔꯕ ꯅꯍꯥꯛꯁꯦ ꯑꯋꯥꯕꯗ ꯇꯥꯔꯦꯗꯣ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯀꯣꯟꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯃꯃꯤꯠ ꯑꯁꯤ ꯄꯤꯔꯥꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯆꯥꯅꯤꯅ ꯅꯪꯁꯨ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯕꯤꯗ꯭ꯌꯥ ꯏꯔꯥꯟꯗꯨꯒꯤ ꯗꯟꯗꯤ ꯑꯗꯣ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯕꯤꯔꯕꯅꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯒꯨꯝ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯅ ꯀꯔꯝꯕ ꯗꯟꯗꯤꯅꯣ ꯅꯪꯅ ꯄꯤꯅꯤꯡꯂꯤꯕ ꯁꯛꯐꯝ ꯀꯥꯏꯔꯕ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯃꯩꯁꯥꯂꯛꯇ ꯑꯩꯕꯨ ꯂꯪꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯒ ꯄꯩꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕꯗꯒꯤ ꯅꯪꯒꯤ ꯅꯆꯥꯒꯨꯝ ꯑꯩꯒꯤ ꯏꯆꯥꯁꯨ
mapa hingna mapa sikrabagum hinglakpane. Bidyana makumi. Tasengna ai matam aduda dadagi nupi lei haiba khangkide. Inkhalak matam oibana aigi aningba apamba pumba thunganbiriba mahakto aigidi asengba nuksibani khalloi. Bidyagi wadu thatlaga nupiduna khara sauna launa hare. Kari haiba nupi lei khangde habadi. Magi mamanaba natra nangonda magi nupi amadi macha lehoribana habado. Nangi lamket lamhaibina tawna paisa khara khelabadi achapot khara chaba phangnabadi khanduna marido hena naksinaba honakiba natra. Nahakpu aina matam asukibase hinganduna lakpadi narandugi dandiyedo malemsida leidingai phangsunu haduna thammani. Nangumna nupadasu maral leibani sikridana. Wahaidu haraga akiba sakpam amada mamit ado paini yelaga nokpetori. Bidya akibi yamna henmadagi kangthona sita magi masasi napsili pasilaga laikri. Nupidugi matanta koliba angang ase hojikti tamalali. Aduga wahare. Maral leibanina hatokre ko. Bidya wahai sitabra swai lawi. Nupiduna masasi di yelaga hatok tadi isaba kapan mi makai loin hatokani. Wahai do haraga Bidya di yelai aduga amukhanna tablapna hari. Isa kapan ma mi loin hatkani. Bidya se magi mil animak mapin pungchot chole. Kangaude wasu makha tabnum kitre nupiduna makha tan hari. Nakhoi luhongkre pau tabada. Aina lamdam masida nakhoi ba thiba lakibado kayam waramgani nang khangbra. Awaiba paisa manjunarba phi mitop changba yawre habagi akanba irang marak asida chara kaya ma heduna nakhoi ba thiba lakibani. Aigi sakdam masibu uraga nangna noknaki. Aigi fijet bu uraga angawbini aibu kanana lobiduna haduna nangna karem nakki. Ipuroibana miraiba tanatana isabusu mapa khangdaba machani haduna karem nabeki. Adubo ai ngasi nangonda hange nahaki nacha ase kanagi machano. Nupido magi mamit asingang khalai. Masam masina ipa pharaga Bidyagi manakta mikup amade yamathuna paislai. Bidyagi mit phawa kupa nangkidre. Tanja asida nupiduni yamna kana laurei. Kumo angang sing mapa kanano. Angang sing mapa kanano. Bidya mikup asida lala tawraga dadagi machane. Nupiduna karamna magi machane haribano. Luhonglaga thamlambi aigi isabana oktebigi machane haiba. Aduga luhongdana pokpa nangi nachana karamna magi machani haribano. Wahaidu haraga Bidyagi ngaksam masi makhutuna metlaga thangalai. Bidya sor honba ngamdre. Makhul aniduna ngakta metliba khul ase lauthoknaba yamna kan honai. Bidya siramdagi mikup habadu yore. Mamit ase mathak makha olakle. Matam masida nupiduna Bidyabu pairaga makhada langtharai. Aduga hare. Thabak thiruni haduna Ima babana pirakpa sana lupa pumba puraga Manipur chakibani. Aduga nahaki nungaiba pamba nabani gi marina aigi pusibu lekha tana manghalamlaga nangina phura dalan ningthau ko nungum saraga ingnichinga lekiba. Aigi pusigi matangda nang nongmata khankibra. Pibuk nungi isaduna karama lelamngani nang nongmata thikibra. Nupani nupigi awaba khangde haribasu nangdi nupinidana. Nangi namana pana intorok matamda nang kari phauki. Mado migi punsidadi kari orongani habana khantaba ngamdabra. Bidya madu magtana nangi thawai tharamgani habadi ai khalude. Nupiduna karamni hingani kanagi manakta jingjarega ai ni hingani. Isana taibang pharakpu numit ado kayada puning nungsikiba kana laijadrabagum lambigi matai amada ithanta angang asibu poki. Jada thaktabana pangal yaudraba ningtham thagi inglibli lamarak aduda ai wanthaki. Nongalakpudadi akoibada migi ngata ngaramki. Isasu thawaiga hakchang khainarame. Wadu tabada Bidyana nupi asida yamnga jingi. Nupi aduna sauna makha tare. Punamang nangamadi mana oyankibani. Karamba mamana masagi asibak chang adubu koduna kayam kuina thamngani. Isagi thawaina leiba humado
ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯁꯨꯝꯅ ꯋꯥꯁꯦ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯔꯛꯑꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯏꯔꯥꯜ ꯑꯗꯨꯕꯨ ꯏꯆꯥꯗ ꯐꯪꯍꯟꯕꯤꯔꯒꯅꯨ, ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯕꯤꯗ꯭ꯌꯥꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯁꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯕꯤꯗ꯭ꯌꯥꯒꯤ ꯃꯅꯥꯀꯣꯡꯅ ꯇꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯍꯥꯠꯇꯣꯏꯕ? ꯕꯤꯗ꯭ꯌꯥ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯠꯂꯒ, ꯅꯪꯗꯤ ꯑꯩꯅ ꯑꯣꯠꯂꯒ ꯊꯝꯒꯅꯤ, ꯁꯤꯕꯁꯨ ꯉꯝꯍꯜꯂꯣꯏ, ꯍꯤꯡꯕꯁꯨ ꯉꯝꯍꯜꯂꯣꯏ, ꯅꯆꯥꯅꯁꯨ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯃꯃꯥꯅꯤ ꯈꯪꯂꯔꯣꯏ, ꯅꯪꯅꯁꯨ ꯉꯁꯤꯗꯒꯤ ꯅꯆꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯔꯣꯏ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯑꯣꯠꯀꯅꯤ, ꯑꯩꯒꯤ ꯏꯆꯥꯅ ꯆꯔꯥꯝ ꯆꯗꯠꯅꯔꯒ ꯀꯞꯄꯗ ꯇꯥꯈꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯗꯨꯒꯤ ꯃꯃꯜ ꯑꯃꯠꯇ ꯑꯩꯅ ꯋꯥꯠꯇꯅ ꯂꯧꯒꯅꯤ꯫ ꯕꯤꯗ꯭ꯌꯥꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯂꯥꯟꯕꯅꯦ, ꯏꯆꯥꯗꯗꯤ ꯃꯁꯤꯒꯤ ꯃꯔꯥꯜ ꯑꯁꯤ ꯇꯥꯏꯅꯕꯤꯒꯅꯨ, ꯅꯪꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯤ, ꯅꯍꯥꯟ ꯃꯈꯩ ꯅꯆꯥ ꯆꯥꯎꯕ ꯉꯥꯏꯔꯛꯄꯅꯤ, ꯅꯆꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯂꯕ ꯃꯇꯝꯗ ꯅꯆꯥ ꯍꯤꯡꯅ ꯍꯤꯡꯅ ꯁꯦꯠꯅ ꯈꯥꯏꯅꯕꯗꯣ ꯑꯋꯥꯕ ꯈꯪꯍꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ, ꯑꯩꯅ ꯉꯥꯏꯔꯛꯂꯤꯕ꯫ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯤꯗꯨꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯊꯥꯅꯨꯡꯗ ꯄꯝꯂꯝꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯛꯇ ꯆꯪꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯃꯥꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯄꯨ ꯍꯧꯒꯠꯇꯨꯅ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯕꯤꯗ꯭ꯌꯥꯅ ꯇꯟꯖꯥ ꯑꯁꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯐꯥꯖꯩ꯫ ꯕꯤꯗ꯭ꯌꯥꯅ, ꯊꯥꯗꯣꯏ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯗꯨꯕꯣ? ꯌꯦꯡꯉꯣ, ꯃꯃꯥꯁꯤꯗ ꯂꯩꯌꯦ꯫ ꯊꯥꯗꯣꯏꯅ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯅꯆꯥꯁꯨ ꯅꯆꯥ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯅ꯫ ꯕꯤꯗ꯭ꯌꯥ ꯊꯥꯗꯣꯏꯒꯤ ꯃꯁꯥ ꯄꯥꯏꯔꯝꯕꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯈꯤ, ꯑꯗꯨꯒ ꯀꯞꯂꯒ ꯃꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩ꯫ ꯊꯥꯗꯣꯏꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯈꯔ ꯆꯥꯎꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯃꯤ꯫ ꯃꯗꯨꯅꯁꯨ ꯂꯣꯏꯗꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯅꯕ ꯍꯣꯠꯅꯩ꯫ ꯕꯤꯗ꯭ꯌꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒ ꯃꯨꯛꯅꯩ꯫ ꯉꯁꯤꯗꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯝꯂꯒ ꯕꯤꯗ꯭ꯌꯥ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯂꯦ꯫ ꯀꯥ ꯑꯁꯤꯗ ꯃꯥꯅ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯃꯥꯡ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯥ ꯑꯁꯤ ꯏꯃꯣꯠ ꯃꯣꯠꯅ ꯃꯁꯝ ꯃꯤꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯕꯤꯗ꯭ꯌꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯅ ꯆꯦꯟꯁꯤꯟꯗꯨꯅ, ꯊꯥꯗꯣꯏ, ꯌꯦꯡꯉꯨꯁꯦ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ, ꯏꯆꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯑꯣꯛꯈꯣꯟꯅ ꯀꯞꯆꯩ꯫ ꯊꯥꯗꯣꯏ ꯃꯇꯝ ꯑꯁꯤꯗ ꯕꯤꯗ꯭ꯌꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯟꯗꯨꯅ ꯍꯧꯒꯠꯈꯤ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯏꯗꯤꯕꯤꯅꯣ ꯈꯪꯗꯦ, ꯃꯊꯟꯇ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯪꯕ꯭ꯔꯥ? ꯉꯁꯤꯗꯒꯤ ꯏꯆꯥꯕꯨ ꯊꯤꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ, ꯅꯪ ꯑꯣꯏꯔꯁꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯃꯃꯥꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯃꯥꯅ ꯅꯦꯛ ꯅꯦꯛꯇꯨꯅ ꯐꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯅꯥꯕꯁꯦ ꯍꯦꯟꯖꯤꯟꯕꯒꯨꯝ ꯇꯧꯈꯤ꯫ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯩꯔꯕ, ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯣꯜ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯁꯨ ꯉꯥꯎꯇ꯭ꯔꯪ ꯐꯩꯇꯪꯅꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤ꯫ ꯃꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯄꯥꯟ ꯂꯝꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯐꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈꯤ, ꯉꯝꯕꯗꯤ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯉꯥꯎꯕ ꯃꯇꯧ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤ ꯂꯥꯛꯄ ꯉꯥꯏꯕꯗ ꯇꯥꯔꯤ꯫ ꯕꯤꯗ꯭ꯌꯥ ꯉꯁꯤꯁꯨ ꯀꯞꯂꯤ, ꯉꯁꯤꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯐꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯂꯥꯡꯖꯔꯨꯕ, ꯃꯥꯅ ꯉꯥꯎꯖꯔꯨꯕ ꯀꯌꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯃꯍꯩꯐꯣꯜ ꯑꯁꯤ ꯃꯉꯣꯟꯗ ꯐꯪꯂꯕꯅꯤ꯫
ꯀꯅꯥꯕꯁꯨ ꯃꯥꯅ ꯁꯥꯎꯗꯦ ꯀꯅꯥꯕꯁꯨ ꯋꯥꯔꯧꯗꯦ ꯑꯗꯨꯕꯨ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯌꯥꯗ ꯀꯟꯈ꯭ꯔꯕꯅꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯅ ꯌꯦꯡꯅ ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯦ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯏꯕꯤꯔꯛꯄ ꯋꯥꯔꯤ ꯏꯕꯗ ꯈꯣꯡꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ